ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈꯤꯕ ꯃꯦꯛꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯃꯦꯅꯦꯖꯔ ꯁꯤꯅ ꯐꯪꯂꯦ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕ IRB ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ Manipur Education Service sahi sidagi chanaba hongnaba thorang tawre haina Education Minister na phongdokre amadi private school singna mahiroi singdagi lawriba phigi structure January 10 fabri manungda MSU da pikhalaknaba khangankhre Pau Sandong Pizari Thasigi Anigi Numidang Wairam Pung Mangarom Taba Matamda Imfalgi Kanglada Working Chatlingaida Sakangdaba Singna Fakiba Tangal Bazar da Leba Max Enterprises ki Manager Sankarlal Swami Ngasi Wangoi Police Station ki Manung Chanba Wahing Kuman Makhalai Kaigi Kaijingbam Local da Leba Ngagi Farm Amada Sina Fangle Mark Pupabda Chenaba Ahanba IRB ki Jawan Ani Amasung Mioi Ama Police na Fare Paraba Mioi Sing Adudi Kanglada Duty Taba Ahanba IRB ki personnel Laishram Herojit Apokpa Ibotombi Lamsangdagini Maki rifleman number na 2001247 ni Yumnam Dines Apokpa Laikhidraba Angau Singh Wahing Khumandagini Maki rifleman number na 1120057777 ni Atopa Amana Hanjabam Dipu Elias Purnananda Sharma Apokpa Laikhidraba Kumar Brahmapur Thangapat Mapaldagini Chadkiba tang anigi numidang wairamda phakraba matungda ngasi numitungma matung pung 12 rom taba matamda waheng khumanda leiba ngagi farm amagi pukhri amada sina leirambani thaudosigi matangda police na phongdorakpagi matungina makhoi ahumna kangla manungdagi angoba machugi gypsy hardtop registration number MN01W4886 asida Sankarlal Swami bu phaduna purba matungda IRB personnel oiba waheng khumandagi yumnam Dines ki ngagi farm amada thambani hairi Mark Paraba Matunda imung manungi mioi singda lupa crore amagi sel gi demand tawraki thaudo asida KCP yaurambadagi housing na pothaduna leiriba Govind Kauba mioi ama yawi hairi Sankar Muni masi ngarang numidang wairam isingda namsilaga hatpani haibasu chapchaba khangle hairi Paraba Laishram Dines bu wangpong chathabada chapchaba langla langjil asi khanglakibani makoina sizinakhiba gypsy amasung khulayadu police na phagale hairi Chaliba chahi English singani tarahumdoi asidagi Manipur Education Service janaba hongnaba thorang tawre haina Education Minister M Okendro na desamgi taramathorak subama pokumun thorumda phongdokre North Awasida leiba RK Sanatombi Vidyalaya Complex ta pangthokiba ngasi thoromaduda desamgi President Islauddin Manipur University ki Professor CH Priyoranjan amadi Higher Education ki Additional Director oiramba RK Chaubusu sarugyaki Thoramadu Education Minister M Okendrona Manipur da Lairiba District Singda Government Polytechnic Mapal Galoinana District Singda Nupigi College Sing Hanglagani College Singda Regular Principal Amamam Hamnana Bathabak Pakalagani Jing the Waza Singh quarters Sanana Bathorang Lere Sarkar Asina Sel Tungi Pibam da Awaba May Narbasu Tangai Fadana Education da Maikan Onsili Education bu Seng na Thamnana Bakona Basida Senja Tumjagi Tabak Tawdana Bakona Minasi Minister Makha Taraduna Education Chaukana Bakona Bada Akoi Punna Chatminabagi Mahuta Amana Mabu Maral Sizinabagi Matam Natre Lamdam sida lairiba civil society Mairoi Singh Sangstan amadi sarkar ga punna khushamnaduna education chaukhatnaba honaminasi haiki District Pudima ke women college dinna ko patam thamdi Bisenpur da hairo Cheuji khadagi SK women college yam matik chawa college ni for example Thoba da hairo ko Manigal college Smile government sina patam ke atunduna adoba TT exam tamang de motho bagiba handaki chahi chaliba chahi sigi 31st March तक मागी extension period पसी लोरे सिगी मतुंग तो पर TT दी BA job दे दिया था DAR pass हो गए दिया था for upper primary BA pass हो गए था अदुगा lower primary सिगी ना DAR pass हो गए था अदुगो Manipur का नहीं ये ना चाहिए मकतंग में extension period पनी खाए extension से one time नहीं इंदकी चलिए March से लोरे तो ना Manipur की मियाँ सिगी मसूम तम ये मियों kaya kudok chaba utang pina ba mas ki tang kuntra bagi manung seja jing tam manana han ni pugi satra mayam jing ki tam manana thambira ba khalau to thabo konthok ba amas oro ka sang spina ba jing ki jila ki makta tam pa ko dd asu matam da su phai pa thole
Ngasigi thoramadu da desamgi Vice President angambana Prithibigi mafam kayada education chawkhatnaba akhanaba miteng kaya thamnaba haukhrabasu Manipur gi education gi phibam de hangningai oiri higher education da akhanaba miteng changbagi tangai fadaba lai haike thoramadu ka mari leinana mathau da pungning changba oza mari da desamna Chingu Maichau khongnang thaba award piduna ikai khumnabot ke thoramadu ka mari leinana blood donation camp amasu minister na hangdoke Desam amade RIMS ke Department of Immunohematology amade blood transfusion na sinduna pangthokiba blood donation camp aduda mioi kayana idan tongnaki Private school singna mahiroi singdagi lauriba phigi structure January 10 fabgi manungda MSU da pikhalaknaba khangan krai hiram sigi matang da paumi singa unaba mangasi numidang wairam DM college da leba MSU headquarter da pangthokre paumi singa unaba duda union asigi vice president oiriba MD Abdul Haq Saha amade information and publicity secretary su sarwyake vice president Abdul Haq na phongdokhibada mamang chahidagi hauna school singna lauriba admission fee tuition fee amade computer PSC mahiroi singi yenglaga hanthana ba phirep loke loinana kharasu hanthan bangamke adumako handak chahi ki oina school sing lauri ba fee singsu January 10 fabugi manungda MSU gi head office da pikhalakna ba khangan ke Makatana school singi fee sing adu yenglaga chapchaba mahiroi singna piba ngamgadaba phibam lepkani khongthang asi Manipur education gi ahongba purakna ba loinana education bu sendan lambi oina seasonary ba kayadagi thingna ba honarakpani January 10 fabgi manungda fee structure sing pikhalaktrabadi leibak miyam yauna chapchaba para amatambigani haike Nakalamaromda Mamangda Hill District Singda Ladiba Private School Singi Fee Structure Sing Pikalagnaba Education S Department na Thokiba Adugum Handaksu Valley gi oina ama thoan biu haiki Sagi commercialization to masi thingnabagi pandam gi manung channa sagi January tarik 10 fawgi manungda hariba admission the low paisa kudama polishing ani low na ani sikari gino aibado masa khaina sugairaga school dona yam sugo officer la ko pm mam thamgado bane aduwa January tarik 10 fawgi manungda kana gumba school amana mase ko em suda ko challaroi haiba kai gumba dum bal lairagadi aduge chap chapa pokum miya mamadi ahoigi em suna sem saraga mohoi parama tambinabagi chapchaba leijare Irilbung water supply scheme da chokidar oiba Soram ibom chamadi mahaki machanupa yaifu maiteibo PHED department ki senkhai ka mari leinana KCP Kesho Maitai group na mamang chahi ki December ki tang 13 ta hatlaga hundoklam thodok puning singduna ngasi miyamna Irilbung Kalika da hikaleka tamkhre Irilbung water supply scheme asi makoi ani halam laba matung dagi ngasi phawba mathau tawdana leirakli hari Charitable Trust Foundation for S Ibom Chamadi Magi Machanopa S Jaipu Maitai Haiba Charitable Trust Sama Koi Semjare Hemjariba Segi Pandam Dia Koi Asuma Thodu Wachima Tungda Muhanna Thon Bidano Haiba Koi Hichinau Chingim Apamda Koi Trust Makai Dagi Odin Bijadi Adu Lena Koi Santi Laiba Ing Tapak Kunaima Linjamana Kunaima Proxy Haibagi Pandamda Koi Trust Hemjabani IB Dr. Arambam Saros Nalini ki Marirak Suba Laikidabagi Ningsing Thauram Patriotic Writers Forum Manipur na Sinduna New Chekon the Labor Forum ki office ta pangthokre Tharamadu da Amipak ke President Professor Jodha Chandra Sanasam Patriotic Writers Forum Manipur ki President Sagol Sam Indra Kumar Madi Scholar Indramani na resource person oina sarugyaki Laikidrabi ki photo da miyam na laishu katune kai khumnabut ke Patriotic Writers Forum Manipur na puthokpa booklet amasu release tawke wangang kiba singna phongdok na kibada Saros Nalini na hinglingai da Manipur gi culture gi lamda made atai hiram kaya da singthaningai we bethabak kaya paikhatlami haina phongdok na ke Jodha Chandra Sanasamna Stern Jonda Maming Chatlaba Chaitharol Kumbababu English da handoktuna malem gi miyam da sak taklamba habasi lamda masi ki chokthok chaningai ni phongdoki Ini yang berkaitan dengan kami isun jual India isun jual, bagai ini encik, bagai ini yang informatif, bagai scripture ini mana scripture hanya kerjanya kerja kalau kumbau je, masih TV ini kangen apa English dan orang yang tahu terlalu MPP gi minority cell gi chairman oiram balilong haure bi Chandra Khongdage Muhammad Aurangzeb na laikhidabada MPP na awaba phongdokre party sig office da laikhidraba gi hakjang da lai shukatune kai khumnabot ki
Chandel the Tokiba Todok Amadi Napet Paligi Todok the Chenaba Musing Cherak Pio Haidunangasi, Kurai Lamlong Ketilda Film for Manipur, Amek, Manipur State Sumangila Council Amadi, Manipur the Ladiba Civil Society Organization Singi Meeting Makada, Imphal East Club Organization Sindunawakan Mipamama Chatakre. Manipur State Sumangila Council gi President Gunachandrana, Manipur the NSN IM gi designated camp Thambayaroi, Lagliba Tangtaret Fabugi Manungda Manipur Sarkarna NSN IM gi Livingstone Faduna Cherak Pidrabadi Khongjang Changsingani. Manipur Sarkar amadi Bharat Sarkarna Miyam gi ihul khangna thabak tawbiu, Miyamna Khongjang Changsinba matamda Kanglup Naiba Mongda Changsinbiganu haiki. Numitareni Chathagadaba Adventure and Youth Leadership Training Program among Asidagi, Lamdandalaiba Manipur Mountaineering Institute Complex ta MOBC gi Parliamentary Secretary Amin Sahana Saruyatun Hudokre. Ministry of Youth Affairs and Sports ki Sentang Makada NYPAD scheme gi Makada North East ki Waina Ihanhana Pangthokba Training Program asida Assam amadi Arunachal Pradesh ki yauna Camper Yankai na Saruyari. Program manungda Adventure amadi Leadership Training tambibagi khudongchaba piri. Training program Hudopaki Thoramda Nehru Yuba Kendra Sangatan ki Vice Chairperson Kumari L. Tilotama, MMTA ki President Dr. L. Surjit, Amadi Hana ki President N. Ibunga Chobina Chingba, Mio Singna Saruyaki. Thoronga Mari Lainana Dr. Surjit na, Chahitara Mapalgi Makada Ladiba, Inkhalak Libanha Singda, School da Mahi Tambakak Natana, Adventure Sports Amadi Youth Leadership Training Piba Matautai. Training program Manungda Environment Freely Oiba program kaya yauduna Inkhalak liba mahiroi singi tungi punsida kanaba pigani. Lamdanda laiba MMI complex asi government meeting changbirabade regional mountaineering complex ama onthok pangamgani ngasi pangthok liba training program asi center ki senthang makada free da pangthok pani North East ki oina su ahan bani haiki. Chief guest oina saruk yakiba Amin Sahana Inkhalak liba mahiroi singda adventure amasung trekking gi knowledge piba tangai fade masina makhoi gi tungi punsida mai pak pamioi ama oibada chaun mateng pangani HOUSIE ki matamdadi adventure sports asi school gi syllabus ta hafaningi mai pak pamadi tungi luchingba ama oibada thamoi sengba madi mathau ningthina pangthok pachangi training program asi da fangliba gyan sing camper sing gi tungi punsida chaun kanaba pigani phongtoki Moirang Them Ongbi Nilakumari na iba Sareng Lairik Una Gilay Pareng Koba Lairik Amangasi Huyalan Paugi Auditorium the Fongkre Thoramatu the Hanagi Minister Dr. M. Nara Manipur State Kala Academy Secretary S. Bideshwar Sharma Madi Veterinary Deputy Director Emba Dr. Thauchom Heralna Thormapu Singwiki Manipur Sarkar gi MOBC amasung Schedule Caste Department na Manipur da lariba minority amasung OBC singi thabak phangdriba senthok lambi lejadaba made lairaba pankhai gi makhada leiba singda department asina EDP scheme gi manung channa machinjak yauna yenau sing yenthokre North Awasida leiba department asiko office da pangthokiba thormaduda MOBC amasung Schedule Caste ki Parliamentary Secretary Amin Shah Director K Dinesh Chandra made Mobet ki Project Officer MD Salaudin Khan yauna atay official kaya susaruyaki. Ngasi gi oina beneficiary amamamda yanau macha yankai amadi machinjak bek amamamsu beneficiary yankai de yenthoki. Thoramadu da wangang laduna Parliamentary Secretary Amin Shahana Department na lokhalak liba khongthang asina masana masabu thabak pijaba amadi sel thungi phibam phagathan bada mating pangbangam lagani haiki. Farmers have time, Makoy Mayamda, GNC lower Mogi, some legi minor interest la, where the benefits of Piraga, we get the living the development of Nabahamadi, and Bato was I think when a low income generation of the people. Paumi Dujamani like Hidabaga Marilena na same kiba high power inquiry ki report ngasi Manipur Sarkar da samitaw kray. Panbay abadi committee asida Manipur Sarkar ge Principal Secretary Home Dr. Suresh Babu na Chairman Additional DGP LM Khawte amadi Amjugi President MOB na member oiduna inquiry asi chathakibani. Committee asina punna mioi tarataru ki statement laukibaga loinana video clipping ahum suyengki. Thaudok thokpam da chatuna su inquiry chathakibani. Oinam Sawamungda Laiba, Lilong Police ki Osio Eba MD Chawagi Yumda Aki Akang to another honor Batodogadu, Matungda Muana Tawigan Haina, Oinam Sawambungi Mera Paibi Development Association Apiltori. Voice of Peoples Against Armed Forces Special Powers Act 1958 Haibasida Nomagi Oiba Kananabagi Thorum Ama, Kwakta Bazar de Laiba Community Hall the Pangtokre.
Widows Group Kokta Upokpi Kudekpi UCDP Moirang Amadi Tongan Tongan ba Sangstan Singna Punna Sindura Pangto Kibator Maduda Wangang Kiba Singna Pungdok na Kibada British ki Makutagi Ningka Tamba Panglabasu Manipur Dadi Maduguan Tok Laitre Ek asina security force singda mi hat payabagi ayaba piri miam pune ek asing mayukta khongjang jangsin minarasi haiki Khetrigao Kendra gi oiba maruiba lambi singi manungda ama oiriba Kaikhu Muslim Man Road asi athuba matamda sembalotion biu natrabadi tongan ba khongjang kya changsilagani haina voluntary organization for social upliftment na thadrok pacherol amana khanglagli National Highway Kuntra Taret ke Tera Bazar dagi Oriental College Gate Phawgi lambi athuba matamda semjin bidrabadi lambi thingbaki thabak chatharagani haina ngasi Tera Lukram lerak machinda pangthokpa miyamgi mifamda wangang khibasingna phongdokna krai National Highway Kuntra Taret United Club ki mihuching yauna lamdam adongi miyoy kyana saru yakiba mifamaduda wangang khibasingna phongdokna kibada wahengbam lekai dagina Tera Bazar phawbadi Sagolban Kendragi MLA na achouba thodang loduna lambi tangkhai ama Sembaloi Kre Pasoi Kendra Manung Chaliba Tera Bazar dagi Oriental College Gate Phabu Yoinadi Kendra Sida Minister Amalaira Basulambi Shemba Phabu Haudabana Miamna Awaba Kaya Mayuk Naribasi Pende Works Department Nasu Akanma Migyang Changbiu Haiki Cabinet Minister lagi mampu lakukan lagi dana mahu dapat cakap hanya dana mahu tahu Numit mangani fawgi manung da lambi asi uful thokta na bahona ba natraga lambi sembagi thabak chathadrabadi lambi thingbagi khongjang kaya chatharagani lambi asi semjin dabana accident thokpa madi lambi nagi yatta leiba miyosingda khudong chadaba kaya mayuk nale haiki lambi asi yam thuna sembiu karigumba numi mangani fawgi manung da sembiu do bole ragana aikoi lambi asi how was it come on the winner? Pilot and highway or a swing the Bayadabaki, Tanzadula, Masito with the Target, National Rural Health Mission ki khan khiba Dr. Mangagi Manungda Dr. Amabo Family Welfare Services ki Additional Director Oiribasina Director Oinaba Kana Honare Hairi Health and Family Welfare ki Secretary na Hairiba Mio Yasibo Director ki Mahut Puhanna ba Che Thaduna Leiram Hairi Infales Commando Masung Tara Taruk Subasam Rifles na Hokiba December Kuntra Mathuida Chingnung Khok Maning Lekaidagi KCPMC gi Ahibam Inau Koba Mioi Ama Magazine Yaudaba AK-56 ki Rifles Amaga Konana Fare Hari Tawal District Manung Chanba Pangal Tabida Leba Government Primary School da Kungatare Subasam Rifles na Sinduna Mahiroi Singi Oiba Drawing and Painting Competition na Mapangthokrai Uttar Pradesh ki Azamar Ghat Talaiba Rashtriya Sahitya Kala Sansthan Pangthokiba All India Drama and Folk Dance Classical Dance Competition da Manipur Public Music and Dance Center Pasoina Tongan ba category da first ahum second ani amasung third amat tabagi mana phanglakli haina center asina thadorpa cherol mana khanglakli Manipur Pollution Control Board na pollution thingbagi mahutta pollution thole haina Manipur Educational Development and Research Association na thadorpa cherol amana khanglakli lamdamasi ki chekon singdagi thorkliba carbon monoxide yauraba maikhu singasina tholiba pollution asi board asina thabak amata paikatre daitamasak khangbamioi bo board asigi member secretary haptuna pollution thingna na bahona si hairi hojik sanapki pau Nasigi sanabaki pauda Amphana Sinduna Kuman Lampakta Chathariba Tarahum Duruk Suba Senior Women Inter-District Football Tournament ki match ta Imphal East District Football Association na Imphal West District Football Association bo goal Mariamada Maithiba Pikre Junior Girls Inter-District match ta Imphal West District Association na Imphal East District Football Association bo goal Aniyamada Thoikre First 9-a-side village-wise Lamlai Kendra Open Football Tournament ngasidagi Lamlai Students Idol Club na sinduna hukray. Tournament asiki ahuba match da ISICA na NPYC bu goal ahuma madamay pikray. Akam bata chathariba marirak suba Rainbow Cup ki ngasi sana kiba match da
Android Tim Khongmalna YDO 13 lukram lerakpu run mapalda thoikre anisuba matchta All Star Uripokna Tuesday Singjamei Mongkham lerakpu run kungama thoida maithiba pikre Mr. Moirang Khamba State Level Bodybuilding Contest All Manipur Gymnasium Welfare Association Sinduna Lagliba February ki tarada Moirangi INA Hall da pangtholagani Senior Junior Mr. gi tongan ba category da athoi hen tanagani Senior ki category oina winner da lupalising yankai Junior gi da lupalising kunthra made atai mana kaya suyauri masiga kupamarol All Manipur Gymnasium Welfare Association gi khangbe yagani hari Amfana Sinduna Mapal Kangjebung da Chatharakli ba yang kai taruk lak suba sisi mitking asistana ki bahan ba match ta nako nambul mapal na YUFC ukrulbu gol ahumani da maiti ba pikre nako nambul mapal gi gol ahumadu W Nawaz Khan KH Nawba madi L Ajit Kumar na chankibani amaromda YUFC ukrulgi gol ahumadu Pamrung Sang amasung Mataimi Jimik na gol amamam chankibani ngasi sana kibani suba match ta Jomi FC Churachandpurna Philo Thangmibanbu gol ahum sino maiti ba pikre Jomi FC ki gol ahumadu Lalminian Wi-Fi na gol amaduga Helun Haukip na gol ani chanduna Jomi FC matangi round chankre match asida Philo gol amata handuk pangam khide Ukrul district ki Lambui khulgi manakta asiba hakchang ama fangle hari laikhidraba mioi asigi maming matha hojik maki oinadi chapcha na khangbangamdri maha konkan khuldagi nupi amalawi nupi meyumda Christmas yaururaga thasi ki kungama panda scooter tongduna Imphal da halakpada sakangdaba singna Friends Corner dagi phakibadagi mafam khangdana lairakibani imu manung amasung Lambui khulgi khunja singa loinana thibada asiba hakchang oina phangwani hari mahapu kanana karigidamak halamlibanu haiba khangbangamdri Bharat Sarkar amasung Manipur Sarkar ga suspension of operation taunariba KNO amasung UPF ka santigi wari sanagadoriba sigi mifam ama first MR Banquet Hall da pangthokre mifam asida Bharat Sarkar gi mihut oina Joint Secretary North East Sambhu Manipur Sarkar gi oina additional DGP LM Khautesu Sarugya ke UPF ke oina di shugi matam sangdokpada ayaba lekhrabani KNO gi oina mifam asida Bharat Sarkar na interlocutor ama haptuna January thasidagi santigi wari saba haunana ba yanakre hari Housie ngasi nomagi ba ai ngasa gi pau ngasi khwaidagi sakibagi chang degree Celsius kungomdoi dasmik taret khwaidagi ingba degree Celsius ahum dasmik nipan nungsita yawa ising manil gi chang ayukta chada mariputaruk nungthildana chada kuntra taret nungju gi chang nil Hozero bidamaro ba pau amona sakang daba singna fakiba Max Enterprises ki manager si na phangle thodok sida chena ba IRB ani yauna mioi ahum phare Manipur Education Service sahi sidagi chena ba hauna ba thorang tore haina Education Minister na phongdokre amadi private school singna mahiru singdagi lauriba fee gi structure January 10 fawgi manungda MSU da pikhalakna ba khangkhre ISTV na pijaba pau matang sa lojare meng tabiri ba singba mukana kurumjari